Yaraba Mafam Amani MM Vision Center Khangabo KM Blooming Higher Secondary gi Hek Mayuk Nabada Hangzari OPD gi matam ayuki pung nipandi gi nanungthil pung mari makai fawba Sunday op leizade Akupa marol gi damak call tobiyo 8787496898 amukana 8787496898 Lengsin biro Mid Kidama Clinical Center Amasu Oriba MM Vision Center Khangabo opposite KM Blooming Higher Secondary School. Magtada 91.2 MHz sa sandok sa riba Diamond Radio ki thorom tabiri basingbu Nirmala Thangjam na taram noksare Hauzik tharongi makha sathajarak pada pudana laksari ngasigi rasifal amadi matam gi wafam ahan badalan thoksari ngasigi rasifal apabata mesh rasi apabata yan nagani haksang nungai bawatli adubo lanjangani marup apaba fangani Mina thagat pigani thabak pangani arang arak phangbayai leisha pakhang singi oina ningba thongani Bris rasi chin kanba yenaba amadi asing tanaba mangjaba leirabasu nangi oiba migi matengna laibak phagani anauba tharam laina bangani michang hengatkani leisha pakhang singi oina ningba mapachai Mithun rasi charang naba amadi hoya favana nathak thongbana warauba leirabasu achumbana mangoina rabadi amadi Imung manungi wabulum na laurabadi thabak pangani nungai gani leisha pakhang singi oina migi shu khanbiyu Karkat rasi anam tanba amadi pairaki lausing chawbagi kanaba phangjo haibalei mina lakchaba ngamloi adubu ningbadumak pangbayadi hainadi khanganu leisha pakhang singi oina pukning tapthau Singharasi ningjaba thonglani khut chawba amadi hoya favagi kanaba phangani amadi afava mingchat tanbasu soidana phanglani mingonda laikhiba sel thumsu phangbayari leisha pakhang singi oina nungshiba phangi Kanyarasi ayatpa amadi lausing fudokpa waba leirasu ningba thongani amadi anauba tharam pangbayagani mina yangshinba amadi hanthabana ushitabadi laikhini leisha pakhang singi oina laibak phagani Tularasi haksang nungai gani isang thauba hengani amadi miyamgi mateng phangani khudaki warip laubada akai balairoi adubu hoyadi phaganu miwa thajabalui leisha pakhang singi oina nungshibana chanbi Risik rasi khoirang bana pothafam khangdaba yegnabana otkani finganu hena ichang thauraga naral dama yengtagani tapthau leisha pakhang singi oina ngangbadi pakchai Dhanurasi ningbadumak pangbayagani sendong chawna phangani michang thoina hengatkani palamba thabak panglani yetnabana mangjaba hakchang nungai bawatpadi leisha pakhang singi oina laibak phagani Makarasi laushingna lantan senba mangani achumbana lakchagani landa lalunu nangbo ngambina balairoi nachananai mayeng tadana ba chekshilu angambaga yanaroi leisha pakhang singi oina Irang pugano kumbarasi wakhal nungai ba michang hengat ba amadi anau ba thabakta kumang jawshin ba numitni mikok thonggani ninghan naganu wanom thongnom mahai yan gani leisha pakhang singi oina nungshiba phangjai aroi bada minarasi angambagi matengna kanaba yamna phangani marup mapang amadi imung manunggi wasu thoina kanagani mingchat tanba yaba numitni Hanthabadi loinaganu leisha pakhang singi oina mari fagatkani Ngasigi matam-matam gi wafam da puduna laksari
Manipur gi ILP singnarakpa center na kadai fawwa lepigadawri. Manipur da sana halagliba inner line permit system ILPS po Supreme Court ta challenge tawduna singnarakli. Masida center gi union lengakna kadai fawba Manipur gi damak lepigadawri. Wahang sibu hangba yaba wahangla haibadi kumjali singani tarama pandagi Manipur da chanahalakliba system si laibak sigi khwaidagi wahanglaba while sang ama oiriba Supreme Court of India da chingnarakpani chumnatagi apex court asida complaint report ama file tarokpa natte. Amara Bengli kauba organization amana petitioner oiduna civil writ petition ama file tarokpani while sang amada adusu laibak sigi khwaidagi wanglaba court amada wakalakpa wakatpo wafambu union laingakna teksak namsinba yafam thokadra thooi thokpam thokti low court ta wakalakpa wafamdi laibak sida Janariba lo shing matung ina while sangna while jatharaga makhoigi oiba judgment amasung order pigadabani thabak asi low court ki oijaba thabakni adubu wafam sigi matungda matangda court na logi oiba proceeding sing lokhatuna while jatharaga su union government na Manipur gi damak kadai fawwa lepigadagi haibasidi hangdaba yadi maramdi Manipur da chatna halakliba ILPS asi Constitution of India gi Article Taragamari Taragamanga amadi Taragamapan amasung kungani thoina piriba provision sing adugi onataina bani masigi wang madani haiduna wakalakliba si Union of India amasung mari leinaba official singi mathaktani Union of India gi yauna official sing asina civil writ petition asigi responding sing oiribani Manipur da chana halakliba inner line permit system asibu singna rakliba case adu January gi ahum Englishing ani kungani thoida Supreme Court of India gi Justice Abdul Nazir amasung Justice Krishna Kumari gi bench na lokhatuna khannakhre Apex Court na case asi khanana bagi damak lokhalakpada case asigi petitioner oiriba Amra Bengli gi maikaida organization asibu mahut sinduna advocate sing Fuzail Ahmad Ayubi Ibad Mustaq amasung Kanik Saka Prasana lepki petitioner gi maikaida lepkiba council singna court da phongdorakpa wafam sing taraba matungda court na Union of India gi mahut sinba yauna mari leinaba responding singda notice sing issue tawkhibani court ki notice tuna hairibasi makhoi nakhoi Union of India gi mahut sinba authority amasung official singna Manipur da chana halakliba inner line permit system si maram chade Constitution gi provision singna bani haiduna chanahan biganu hairakle wafam siga mari leinaba makhoi gi oiba paukhum reply affidavit sing pikhalau haibani adubo pikhatnabagi akaknaba numit amasu pibani masi oiragadi Manipurda ILPS chanahalakliba sigidamakta Union government ke case siga mari leinariba official singna Manipur gi damak kadai fawba lepigadawri haiba wahang asi hangfam thoktribara haibani maramdi chanahalakliba system asibu singnarakle haiduna Supreme Court na wakat tu phangbaga ILP asi hekta kakthalakpa natte nakal amatagi wa taraga ex parte oina decision lawkiba natte wakasibu wakalakliba official singda notice piduna khanghalakli makhoigi oiba paukum sing ngairi maram asina official yauna respondent pumnamakna pirakpa paukum sing duga wakatuna yenglaga while chatharaba matungda Supreme Court na judgment pigadabani adunadi case singis principal respondent sing oiriba Union of India gi yauna official singna Manipur da chanahaliba inner line permit system asi karigi chanahanbanu karino masibu chanahandaba yadabagi maram sing yauna Bengal Eastern Frontier Regulations 19 lisingamagatchanipan humbudraga humdoi haibasina karino Citizenship Amendment Act CAA haibasina karino masiga ILP
एसकी मरक्ता लैरिबा खेनबसिंगना करिनो हाइबने चिंगबा मखा मचा खाइबा मरिक चुम्बा वाफमसिंग सुगाइना पंदुना सुप्रीम कोर्टा पिफम थोई पिखलंगनबसु हाइरकलिबनी नोटिस इशू तौरकलिबनी कोर्ट वायलना मखोइगी ओइबा मचटनी अदुबु वकलकलिबा केस की वायल जथनबगिदमक रेस्पोंडेंट ओइरिबा यूनियन गवर्नमेंट की ऑफिशियल सिंगदगी कदाई फावबा तौरकदौरी हाइबसिनी पाउखुमदा थरेक थरेक तौरुबा यारोई ममिंगतगी ओइना पिखलुबसु यारोई याबबुदी यानी यादब लैरोई अदुबु थरेक नरुबदगी सुप्रीम कोर्टना चथरकलिबा चनहलकलिबा सिस्टम से स्क्वाश तौरक तौथोखिनी चनहनबिरकलोई हाइबगी वानी मरम असिना वेल थौदागी थबक्तुना कोर्ट की मथौदांग ओइरबसु चनहलकलिबा अथॉरिटी की माइकैदगी अरैबा पाम्बै सिजनदुना अंगंबा थौना पुथोक्तुना यापंगनबा ओइरबसु चिखौरगे हाइबदुगी फिबमदा खा चिक्तुना होना होब चंगी हाइबनी नत्रबदी मणिपुरदना ILPS असि मपुंग फाना फावा चनहनद्री हाइदना वारु नुंजु थोकनरिङैगी चैरक्ता चनहल्लरोइगा हाइरक्लबदी कुम्है नुंगाइनी हाइबगी वानी मसिनी ngasiगी पुजरक्लिबा मतमतमगी